Lakhipur Online Putoksaba July ki tang kunma thoi Laibok Pokpa Numit ki Khomjinba Pao tabirase. Ahanbada Maroi Pao Mantri Kausik Raibo Maifa Pauna Club amasung BTM sinai kai kumnakre August tara humdoda Birti Kendrejit ki mita maikhum hangdok pina bahaijakre. Laikhidraba Oza Soibam Kunjadas ki lana thoramda mahak puning singduna lupkayana thamoi sokna awapa phungdokre. All Assam Electricity Consumers Association ki maroi ba wafam mari pukatuna Silchar gi APDCL office ta wakachirol pisinkre. Assam da leptana nong chubana ising ichaw ki pibam phasilaktre miyoi manga laikhidre. Saknai raba film director Oken Amakcham na laikhidabada Kangla film samasung ampim pana awapa phongdokre. Jiribam da chathariba chahi taramanga makhagi futsal football tournament ta ngasi aroiba preliminary group league round sanaragani amasung Asian Junior Judo Championship ta linthoina sanagi aduga nungsi thoi amadi taibangan bina lupa kita kaman laurakre. Haujik mapung oiba pau tabirase. Manipuri Youth Front of Assam Maifa Pauna Club Rongpur amasung Birti Kendrejit Memorial Committee BTMC Rongpur gi miyut singna ngarang ikai khumnajariba mantri Sri Kausik Rai ki Fulartol laiba sangai da chatuna mahak pu ikai khumna vote kre. Mahakna Assam lenga ki anirak suba oina cabinet mantri oina Food Public Distribution and Consumer Affairs Housing and Urban Affairs amasung Corporation ki thodang laukibada harau nungaiba phongdokpaga loinana mihut kangbo sina lengyan fiyan duna ikai khumnakhe. Unabagi thauramatuda Maifa ki President Thangjam Brojen, Advisor Saram Herajit, BTMC ki Co-Convener M. Robindro, KH Brajakumar amadi Pauna Club ki President KH Biswajit Chingba mihutchingna sarukjakhe. Unabagi thauramasiga mari leinana lakliba August ki 13 da Rongpur Part 2 ki National Highway Kuntratret lambi mapanda hangdokadoriba Birti Kendrejit ki mapung phaba mitam adugi maikhum hangdok pinabasu mihut sing asina mantri ki maphamda haijakre. Lamdam asigi angang sigi tamak nungairaba pawa ama puduna lakchari madudi masagi chahi amadagina chahi 13 phawbagi angang sigi tamak charitable community dental awareness camp ama July gi 19 tagi August ki 10 phawba pangthoklagani. All India position holder pediatric dentist amasu oiriba lamdam asiga laihaudagi haukiba Dr. L. Akash Singhana lemna yagi checkup tawbibagi mathakta counseling su pibiragani. Maphamna Kasar Lakhipur gi manung chanbada Putikal LP School gi manakta leiba Dr. Asigi masagi sangaidani. Matam amadi slot book tobinabagi tamak video asida udliba QR code asi scan tobiu loinana ahal singi tamaksu tonganba kemba ma athuba matamda pangthoknaba sem sajari. Akupa marol gi tamak mobile number 843185630 number asidagi khangbiba yagani. July ki 18 nongmaijing nimita Kasar Sribar Saralekaida Laikhidraba Soibam Kunjadas ki lana thoram Shraddha nimita Young Development Club YDC Saralekai Mairapai bilup loinana Saralekai apun balup amadi lup ki member singna Laikhidraba ki thawaina lairamnenda ingna chikna lairuna bathauni jakre. Laikhidraba Soibam Kunjadas Sribar High School ki retired headmaster ne mahak YDC amadi Saralekai apun balup ki advisor amadi Sipur Water Supply Committee ki executive member oibirami. Mahakna hingligayda samas amadi mahimasingi damak mahakna kathok piramba kaya dubo miyamna matam pumbada ningsingduna lehoragani. Thuna pana han balai tana wana binapa sahi humdoi tha taru numit tareni taibang laisa tamlam laga Krista gi sahi listing ane kun taru July gi tang taret laiba pukpa numit ki numida pung nipa tawa matamda taibang gi leng lipa libang ngam namaka
Sena Kainaduna, Taiwan Thai, Moitim Daudana, Visum Hebi, Laira Hebi, Kanum Kikoi Lawan Bi, Hainatung Indunanana, Asilam the Kupu. Rajya asida mamangi numit kharani dagi nong leptana chubana maram oiraga jila kharada ising ichawgi awaba mayoknare Dhemaji Charaideu Tinsukia Lakhipur Sipsagar amasung Jorhat loinana Udalguri jilada ising ichawna khwaidagi hena mangata thokankhre pawgi lekhuna sigi matungina Khungang Chaniga Marfutrani Pangi Mioi Lising Yankai Teret Hena Ichawgi Awaba Mayoknare Handaki Ising Ichawa Sida Rajya Sigi Apunba Lausingugi Lam Hector Lising Ahumakai Hena Mang Takre Hairi Sipsagar Jilagi Amgurida Ngarang Mioi Amalaikida Bakalunana Ising Ichawa Sida Hojik Pawbada Mioi Manga Laikidre Administration Gi Maiketagi Relief Camp Kamaram Hangdokre Amaromda Ising Ichawna Maram Oiraga Mafam Kayada Rail Lambi Sing Amangata Thokpana Maram Oiraga Upper Assam train service pumnamak cancel tawkhre hairi National Awardee amadi saknaraba Manipuri film director Oken Amakcham na laikidabada tongan balupsingna awapa phongdorakle All Manipur Filmmakers and Producers Association Amphimpana awapa phongdokpagi mifamama konung mamang wangkhai road ta laiba loisangda pangthokre lubasina Oken Amakchambu 2013 Arang Bathon Michak Lifetime Achievement Award piduna kai khumnakre Mahaki Thawaina Mapugi Khuyada Ingna Chikna Lairunaba Minute Ani Leptuna Thoni Jakre Amaromda Kangla Films Manipur Advisory Board Member Amasung Founder Film Director Su Eramba Oken Amakcham na laikidabada Kangla Films ki member sing nasu Kongba Lairan Patta Laiba Kangla Mini Film City da awaba phangdokpagi mifamama pangthokre Masi July ki tarikh kun numera sida All Manipur Filmmakers and Producers Association ngarang kanghamudana Manipur cinema ki atangba lama oiba National Awardee Oken Amakcham na masagi hanaba amadi kanghamudana lekidabada ambipa ki executive members singna masi athu phamaka mahaki mafamda aikoina kongno ikai khumna sabolena koi aipamapugi lekolda ing single lerunaba koi executive members singna Sorry, from the minute and 2 minutes left to the All Jiribam Sports Association AJSN Senduna Jiribam Higher Secondary School ki sanabungda Team Tarana Sarujaduna Sanariba Ahum Suba KH Arabjan Begum Memorial Sub Junior Boys Under 15 Futsal Football Tournament Lisinginiga Kuntaruki Preliminary Group League Round ki ngarang sanakiba ahanba matchda Siak Bosti Waisina KMYC bu goal Mari Anida Maithian Kre Ani suba matchna RYC na Ichel Club bu goal ahum sino da Maithian ki match sing asi Amazing Iqbal amadi Sahajama Loskar na conduct obiki ngasi aroiba preliminary group league round ki ahanba match nungthil ki pung ahum taba matamda Yawal Club ka Sonapur GPS ga sanagani atuga ani suba match nungthil ki pung mari taba matamda CKCB ga UPC ga sanaragani Asian Junior Judo Championship da Linthoina Sanagi aduga Nungsithoi amadi Taibangan bina Lupagi takaman laurakre Jordan gi Amanda July gi 13 tegi 18 phawa pangthokiba Asian Junior Judo Championship da Manipur gi Linthoi chanambamna Junior nupi gi keji humphom dogi kanglupta Sanagi takaman aduga Laisangthem Nungsithoi chanuna keji yangkai nithoi gi kanglupta aduga Khaidem Taibangan bi chanuna Kezi Humbutara ki kanglupta Makoyanina Lupaki takaman laurakre Judo Union of Asia amadi International Judo Federation ki makhada pangthokpa tournament asida Laibak kundagi naha oiriba judoka Samaga Humbutara humduna saruk jakhi hairi Lakhipur Online Channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu
अरोइबदा मरुओइबा पाव अमुखन्ना मंत्री कौशिक रायबु माइफा पाउना क्लब अमसुंग BTMC ने इकाई खुमनक्रे अगस्त 13 बीर टिकेंद्रजित की मितम माइखुम हांगदोकपिनबा हाइजख्रे लेखिद्रबा ओजा सोइबम कुंजदास की लाना थौरमदा महाकपु निंगसिंगदुना लुकपेयाना थमोय सोकना अवापा फोंदोक्रे All Assam Electricity Consumers Association की मरुओइबा वाफम मरी पुखतुना सिलचर की APDCL ऑफिस ता वकचिरोल पिसिनख्रे आसाम दा लेप्तना नोंग चुबना इसिंग इचाव की फिबम फसिलक्त्रे मियोय मंगा लैखिद्रे सकनायरबा फिल्म डायरेक्टर ओकेन अमकसम न लैखिदबदा कंगला फिल्म समसुंग अम्पिम पाना अवापा फोंदोक्रे जिरिबाम दा चथरिबा चाहि 15 मखागी फुटसल फुटबॉल टूर्नामेंट तंगसी अरोइबा प्रिलिमिनरी ग्रुप लीग राउंड सानरगनी अमसुंग एशियन जूनियर जुडो चैंपियनशिप ता लिनथोइना सनागी अदुगा नुंगसिथोय अमदि ताइबंगान बिना लुपागी तकमान लौरख्रे लखीपुर ऑनलाइन यूट्यूब चैनल गी पाव संदोक जबा ngasi gi oinadi matang asida loijare।